Kuki mathakta center amadi state lengakna thigatnaba TSA na taksilakle. Committee on Tribal Unity Kotuna anti-national oiba thawong kaya leptana chatharakliba sigi matangda center amadi state lengakna thigatkadabani haina Thadou Students Association TSA na taksilakle. TSA na Thadou General amada Thadou NP Sadar Hills ki President General Secretary amadi Information Secretary na hai masabu masak taksaba mathang sitna lamilun singsit Lungaulen Guite amasung Kamson Kipgen haidiba miyoi ahum asina WhatsApp ki khutangda thasagi taratare amasung kunda Thadou Students Association TSA gi President George L. Thadou da akiakang pirakhiba thawong yaningde haidiba miyoi ahum ase International Oiba Committee on Tribal Unity Kotu gi core architect ama oiduna Kuki Union Territory demand tawduna National Highway thingbagi thabak sathabada natana kumja 2013 dagi ngasi phawwa hingsa gi thawong kya leptuna sathari mamai thangda haidiba miyosing asina amuk Thadou gi ming sijinaduna masagi chapchaba identity leijariba phurup asibu miyamda lana uhanaba thawong kya chathaba horakli hari zero sina makha taraduna kumja 2023 dagi hauraga Kangpokpi district chatharakliba mai thaba shutdown amadi Kanglup marakta yengthinaba honariba kya ase haidiba miyoi ahom asigi khujil thorangni peace education amadi constitutionally harmony gi matangda makoina ngang sakliba punamak namthakni haiba Thadou Students Association na mayek sengna khangi haidi maramasina makogi mathakta FIR ama lokhatuna phagadabani loinana kotu gi mathakta makoina tawriba se karino haiba union government amasung Manipur government na thigatuna chapchaba thabak lokhatkadabani amadi TSA gi luchingbo singbo ngak senbagi security akan bathabak lokhatkadabani haina su demand tarakle Taramna okane hairabadi Chief Minister Masa Kuki area da lakpa pami haina losi di khona phongdokre miyamna taramna okane hairabadi Chief Minister Y Khemchan Masa Kuki area da laktuna miyamga unaba pami haina Deputy Chief Minister losi di khona phongdokre ngarang Surjanpur da pangthokhiba humdraga ni pansuba Zomi National Day thoromda saruk yakhiba Deputy Chief Minister losi di khona thoromgi nakal da pawmi singa unaba da mathaki wafam asi phongdokladuna mana hai Chief Minister Y Khemchan lusing balenga sagi ahanba thodang di Manipur da ingtapa hanjilapa haiba sini lenga asina haujuk mafam kudimakta chatuna miyamga hakthengnana unaduna ingtapa porakna ba thabak lokhale phibamna matamna yadabana mangjawnana Surjanpur gi miyamga unaba ngamkhidabani hauji aikhoina irang asina sohalaba mafam kudimakta hakthengnana chatuna miyamga unaduna makhoigi wafam sing tabag loinana community marakta wakal taminabagi thabak sing lokhale maramasina Imphal da laktuna aikhoiga unaraba ngamdaba mafam asigi miyamga aiha isa mafam asida laktuna unaribani haina su Deputy Chief Minister losi di khona phongdoke pawmi singna hangba wahang amagi pakhompi raduna Kuki amasung Meitei community anigi marakta yasanaba haujimaki oina leitrabasu lenga asina community animaki miyoi singa unaduna hawa nungai wali saduna Manipur da ingtapa porangnaba honade soidana maki community anigi marakta agreement ama lakani masigidamak aikhoina mafam asida laktuna miyamga unaribani matamadu aikoi sungai di haina phongdorake Yaksang manung natana atai matamda thabal chongbigano haina RSF na thamlakhre hojik chathariba class 12 exam amade February kulumdoi dagi hauduna chathagadoriba high school living certificate exam 2026 asida maraibak lepkadoriba iramdamasigi mahiro singgi mafamda Reformist Students Front RSF ki maike dagi proposal pirakpagalona yaksang manung natana atai matamda thabal chongbigano haina mahiro lup asena appeal torakle RSF na thadorokpa cherora manhai mahiro oiringai tangka asida iramdamasigi tumgi aifanabagidama tamsinba khangbayaba kaya khangjindona tangdolai taba iramdam ama oihanaba thaudang singadu lawba ngamnaba honaminase mahiroi oiringai gi senglaba punsi tangka asida amotpa phattaba chanabi sizinaduna exam da mai paknaba honaba haibasimak yamna asoiba khongthang amane maramaduna chathagadoriba exam sing asida nataba pambai sizinaduna mai paknaba honabagi mahutta achumba asengamo ongda exam thaminase tumgi asangba yumbi oiminase Amaramda kumsi sahi yaksang kumai ase exam manung oibana tangai fadana iramdamasigi ise selsingna thabal songbo tarabasu yaksang manung natana atai matamda songbigano loinana lekai da amadi lamhangda saksa haijanaba amadi ise sakpa langona singbo kya tawbigano loinana RSF na mahiro singi right matpa amadi mahiro singbo hanthana yengbiba kaya gi mayapta lai haina su mahiro luk asina makha tarakle February kulumdoi phawbada cabinet minister South Thoklagani haina minister KS Lokena phongdokre
ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯋꯥꯠꯂꯤꯕ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯆꯥꯎꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ ꯀꯦ.ꯑꯩꯆ. ꯂꯣꯀꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯣꯂꯦꯖꯁꯤꯡꯗ ꯆꯠꯊꯔꯤꯕ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯌꯦꯡꯁꯤꯟꯕ ꯆꯠꯄꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯏꯟꯖꯤꯅꯤꯌꯔꯤꯡ ꯋꯤꯡꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯆꯠꯊꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔ ꯂꯣꯀꯦꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯋꯥꯠꯂꯤꯕ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯐꯝ ꯊꯥ ꯑꯁꯤꯒꯤ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯦꯟꯁꯤꯟꯒꯅꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯅꯤꯁꯇꯔ 8ꯒꯤ ꯐꯝ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯞꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟ ꯉꯁꯤ ꯗꯤꯜꯂꯤꯗ ꯆꯠꯇꯨꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥ ꯇꯥꯟꯅꯔꯨꯔꯒꯅꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯤꯌꯥꯝꯅ ꯄꯥꯅꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇꯔ ꯍꯥꯞꯄꯒꯤ ꯊꯕꯛ ꯁꯣꯏꯗꯅ ꯇꯧꯔꯛꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯃꯇꯨꯡꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯂꯝꯗ ꯆꯍꯤ 10ꯗꯒꯤ 30ꯔꯣꯝ ꯃꯅꯤꯡꯗ ꯍꯜꯂꯦ꯫ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯑꯁꯤ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯄꯥꯏꯈꯠꯂꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯋꯥꯡꯒꯣꯏ ꯑꯦ.ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯣꯂꯦꯖꯁꯤꯡꯗ ꯁꯦꯝꯒꯠꯂꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯑꯊꯨꯕꯗ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯈꯤ꯫ ꯁꯦꯝꯒꯠꯂꯤꯕ ꯁ꯭ꯀꯨꯜꯁꯤꯡ ꯃꯅꯨꯡꯗ ꯁ꯭ꯀꯨꯜ 4ꯒꯤ ꯀꯥꯁꯤꯡ ꯃꯥꯔꯆ ꯐꯥꯎꯕꯒꯤ ꯃꯅꯨꯡ ꯃꯤꯌꯥꯝꯗ ꯁꯤꯟꯅꯔꯒꯅꯤ꯫ ꯂꯣꯏꯅꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯄꯥꯎꯕꯤꯇꯦꯛꯇ ꯃꯇꯝ ꯀꯨꯏꯅ ꯁꯥꯕ ꯉꯝꯗꯅ ꯂꯩꯔꯝꯕ ꯁ꯭ꯀꯨꯜꯁꯨ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯁꯤꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯚꯦꯂꯞꯃꯦꯟꯠ ꯐꯟꯗꯒꯤ ꯀꯥ 2 ꯑꯗꯨꯒ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯐꯟꯗꯒꯤ ꯀꯥ 3 ꯁꯥꯕ ꯍꯧꯔꯦ ꯍꯥꯏꯈꯤ꯫ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗꯁꯨ ꯒ꯭ꯔꯨꯞ ꯌꯥꯎꯅ ꯃꯤꯂꯤꯇꯦꯟꯠ ꯑꯃꯠꯇ ꯆꯪꯍꯟꯗꯕ ꯌꯥꯎꯅ ꯋꯥꯐꯝ ꯀꯌꯥꯗ ꯂꯩꯉꯥꯛꯀ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯦ꯫ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡ ꯌꯥꯎꯅ ꯃꯤꯂꯤꯇꯦꯟꯠ ꯑꯃꯠꯇ ꯆꯪꯍꯟꯗꯕ, ꯑꯣꯄꯔꯦꯠ ꯇꯧꯍꯟꯗꯕ ꯍꯥꯏꯕ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥꯗ ꯐꯨꯠ ꯍꯤꯜ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯝꯃꯤꯇꯤ, ꯑꯦꯐ.ꯑꯦꯟ.ꯁꯤ.ꯁꯤ. ꯑꯃꯁꯨꯡ ꯖꯣꯏꯟꯠ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯎꯟꯁꯤꯜ (ꯖꯦ.ꯇꯤ.ꯁꯤ.) ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯔꯛꯇ ꯌꯥꯅ ꯋꯥꯔꯣꯜ ꯈꯨꯌꯦꯛ ꯄꯤꯅꯈ꯭ꯔꯦ꯫ ꯑꯦꯐ.ꯑꯦꯟ.ꯁꯤ.ꯁꯤ.ꯒꯤ ꯀꯟꯚꯦꯅꯔ ꯑꯦꯟ.ꯖꯦ. ꯑꯈꯤꯜ, ꯖꯦ.ꯇꯤ.ꯁꯤ.ꯒꯤ ꯀꯟꯚꯦꯅꯔ ꯃꯦꯔꯥꯆꯥꯎ ꯏꯟꯀꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝ ꯗꯥꯏꯔꯦꯛꯇꯔ ꯃꯌꯦꯡꯕꯝ ꯕꯦꯇꯣꯒꯤ ꯃꯔꯛꯇ ꯌꯥꯅ ꯆꯦꯔꯣꯜ ꯑꯗꯨ ꯉꯔꯥꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10ꯗ ꯈꯨꯌꯦꯛ ꯄꯤꯈꯤꯕꯅꯤ꯫ ꯉꯔꯥꯡ ꯅꯥꯀꯜ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕꯒ ꯂꯣꯏꯅꯅ ꯑꯦꯐ.ꯑꯦꯟ.ꯁꯤ.ꯁꯤ. ꯑꯃꯁꯨꯡ ꯖꯦ.ꯇꯤ.ꯁꯤ.ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡ ꯌꯥꯅ ꯋꯥꯔꯣꯜ ꯑꯗꯨ ꯁꯥꯏꯟ ꯇꯧꯅꯈꯤꯕꯅꯤ꯫ ꯑꯦꯐ.ꯑꯦꯟ.ꯁꯤ.ꯁꯤ., ꯖꯦ.ꯇꯤ.ꯁꯤ. ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯔꯛꯇ ꯌꯥꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯅ ꯂꯝꯕꯤ ꯁꯦꯝꯒꯠꯄ ꯌꯥꯗꯕ, ꯀꯔꯤꯒꯨꯝꯕ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯝꯕꯤ ꯁꯦꯝꯂꯝꯕ ꯊꯣꯛꯂꯕꯗꯤ ꯊꯕꯛ ꯀꯗꯥꯏ ꯐꯥꯎꯕ ꯆꯪꯁꯤꯜꯂꯝꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯅꯤꯡꯊꯤꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯆꯠꯊꯔꯕ ꯃꯇꯨꯡ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯒ ꯅꯛꯅꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯒ꯭ꯔꯨꯞꯀꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞ ꯁꯥꯕ, ꯃꯐꯝ ꯍꯣꯡꯖꯤꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯐꯪꯁꯟ ꯇꯧꯕ ꯑꯃꯠꯇ ꯌꯥꯍꯟꯗꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯁꯨꯒꯤ ꯃꯈꯥꯗ ꯂꯩꯕ ꯒ꯭ꯔꯨꯞꯁꯤꯡ ꯌꯥꯎꯅ ꯃꯤꯂꯤꯇꯦꯟꯠ ꯑꯃꯠꯇ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯗ ꯆꯪꯍꯟꯗꯕ ꯑꯃꯗꯤ ꯑꯣꯄꯔꯦꯠ ꯇꯧꯍꯟꯗꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯔꯤꯁꯨꯕ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯀꯣꯟꯁꯥꯈꯨꯜꯗꯒꯤ ꯀꯧꯇ꯭ꯔꯨꯛ, ꯋꯥꯐꯣꯡꯗꯒꯤ ꯀꯥꯡꯆꯨꯞ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯐꯨꯠ ꯍꯤꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯏꯟꯇꯔ-ꯚꯤꯂꯦꯖ ꯔꯣꯗ ꯈꯨꯗꯤꯡꯃꯛ ꯈꯨꯗꯛꯇꯒꯤ ꯍꯥꯡꯗꯣꯛꯇꯨꯅ ꯃꯤꯌꯥꯝ ꯆꯠꯄꯗ ꯑꯁꯣꯏ-ꯑꯉꯥꯝ ꯑꯃꯠꯇ ꯊꯣꯛꯍꯟꯗꯕ, ꯃꯉꯥꯁꯨꯕꯗ ꯅꯥꯒꯥ ꯇꯥꯕ ꯑꯦꯔꯤꯌꯥꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕ ꯌꯥꯗꯕ ꯑꯃꯗꯤ ꯊꯥꯔꯝꯕꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯕꯒꯤ ꯊꯕꯛ ꯈꯨꯗꯛꯇꯒꯤ ꯆꯠꯊꯕ ꯍꯥꯏꯕ ꯑꯁꯤꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯏꯟꯄꯨꯏ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯀꯟꯗꯦꯝ ꯇꯧꯔꯛꯂꯦ꯫ ꯏꯟꯄꯨꯏ ꯅꯥꯒꯥ ꯏꯄꯥ-ꯏꯄꯨꯅ ꯊꯝꯂꯝꯕ ꯂꯝꯁꯤꯡ ꯈꯣꯞꯆꯤꯜꯂꯛꯇꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩ ꯊꯥꯕ ꯌꯥꯎꯅ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯕꯨ ꯋꯥꯐꯣꯡ ꯏꯟꯊꯟ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯋꯥꯐꯣꯡ ꯏꯟꯊꯟ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯊꯥ ꯑꯁꯤꯒꯤ 18ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯋꯥꯐꯣꯡ ꯚꯤꯂꯦꯖꯀꯤ ꯎꯃꯪꯁꯤꯡ ꯑꯃꯗꯤ ꯃꯍꯩ-ꯃꯔꯣꯡ ꯊꯥꯕ ꯃꯐꯝꯁꯤꯡ, ꯐꯥꯔꯝꯁꯤꯡ ꯄꯥꯛꯇꯛꯅꯅ ꯃꯩ ꯊꯥꯔꯝꯈꯤ꯫ ꯃꯩ ꯆꯥꯛꯄ ꯎꯕꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯊꯧꯅꯥ ꯐꯅ ꯃꯩ ꯃꯨꯊꯠꯄꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯗꯨꯅ ꯀꯥ ꯍꯦꯟꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯀꯗꯕꯗꯒꯤ ꯀꯟꯕ ꯉꯝꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯊꯥ ꯑꯁꯤꯒꯤ 10ꯒꯤ ꯑꯌꯨꯛ ꯄꯨꯡ 11ꯔꯣꯝ ꯇꯥꯕꯗ ꯑꯃꯨꯛ ꯋꯥꯐꯣꯡ ꯈꯨꯜꯒ ꯅꯛꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯩ-ꯃꯔꯣꯡ ꯀꯌꯥ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯈꯤ ꯑꯃꯗꯤ ꯃꯩ ꯆꯥꯛꯄ ꯑꯗꯨ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯄꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯃꯤꯄꯥꯏꯗꯨꯅ ꯈꯨꯜ ꯊꯥꯗꯣꯛꯅꯈꯤ ꯑꯃꯗꯤ ꯋꯥꯐꯣꯡ ꯑꯃꯗꯤ ꯊꯪꯅꯅ ꯂꯩꯕ ꯏꯟꯄꯨꯏ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯩ ꯑꯗꯨ ꯃꯨꯊꯠꯄ ꯉꯝꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯇꯨꯡꯗ ꯊꯣꯛꯍꯟꯗꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯑꯀꯟꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯇꯛꯁꯤꯜꯂꯛꯂꯦ꯫